Kuki Narco terrorist Singna bomb Kapsinduna Famungda Tumjariba Angang Anibu Hatkhiba Amadi BUNA SOK-HANKHIBAGI THOUWONGBU YANINGDABA FONGDOKTUNA NGASI NUNGTHIL KHANGABOK Higher Secondary School MAMANGDA National Highway 102 TANGKHAI THINGDUNA WAKAT MIFAM FAMKHRE KHANGABOK ki Maira Paibi Sing Amadi Youth Singna Sinduna FAMKHIBA sit-in protest aduda saruk yakibi Maira Paibi Luting BTS Muhini na Fongdorakpada Manipur lengak amadi India lengak na miyamda sanariba lila asi karino masi yamna pende asukuina chatharaklaba irang asida loisinbagi mahuta michang mikhai naiba mideng yengbiba kuki buna yokhatlaga thambiba maitei furupuna ngaihak leitana hatbagi thabak chatharakpasi India amadi Manipur lengak na atubada loisinmi haiki tumduna leiriba pikliba angang singbo bom kapsinduna hatkhiba se yaningde haiduna khongjang changsiluba miyoi singbusu mayang sifai singna nongmaina kaptuna hatpiba asokapan nanghanbiba si thamoi sokna yaningde haireduna ka henba thawong asi makhatana tawbigenu haiki mahangna makhatana hai kuki amadi maitei furuki marakta leiriba chayetna basi India amadi Manipur lengak na athubu matamda loisen biu kuki buna support tawbiba Chingdana lo ama chatpa tampakna lo ama chatpa masida sunatana santi leide haiduna maitei IDP singbuna mayum-mayumda chango haiba aduga Karigidamakta ahingda bom langsilakpano hairaduna thawong asi thamoi sokna nungaite haiki ngasigi wakat khongjang aduda Kuki Narco terrorist sing marufang na muthatkadabani Manipur thogliba irang India government na loisilu amadi angang hatpa miyamda khangalo haiba kholaw singsu lauki Yauna liba angang tham ngada ngariba angang amusung sahi ngada ngariba angang tungkhundang dalingai matamda Kuki terrorist singna khang-khangaudana bom langsalakpa maram matuna matam zadana thawai manggiba ase asuki matik thamoi sokna mama amo oina thamoi soi yaningde ahai bise ahanba mutada hala thamjage aduga India gamel amadi Manipur gamel anina sanapiri balila ase karino masi mama obi pejadre yamna maram dikarino harakanda asokoi rapa matamse haugi 2033 gi mi gitang ahumdagi satharaliba sathirapa thodok kayada nakal animak mi sapmanaba mi de yebirakaba haibadi koki buna koki hariba khurup ase khujo khara khaktane haidana ekhoine laujai maram maduna koki buna saugalaga thambiba maitei phurup buna ngahak leitana hauja ekhoigi hatbagi thabak chatharakpase India government amasung da panbiri government anina athubada mase loisanbiu masi tawbiganu mama obi ekhoina thamoi sengna ekhoina media gi thongda ekhoina hajari leigidraba isasing amadi hariba isasing je sibada yaningde haiduna ekhoina khongjang changseluba mioi busu tamthina mayang sebaising nilaga moigi khuthangda ki buna support tawbiba Chingdana lo ama satpiba tampakna lo ama satpiba leijariba isil inau tampaki maitai haiba furupuna ekoi peace ore ekoi Manipurda ekoi irang leitre ekoi shanti ore noina yumna sangwa haiduna lona tansimbira pa matungda ikhang khangaudana bom kari gida matalang simbira pano kai gida matada tumni ba isasing hatpibano isasing hatpadu yaningde haiduna khonjang changsil ba isasing boda moina minusi leitana mayang siba nelaga hatpibano tro Masih aku mama mau ina aku thamoi sokna yaningde masih aku condemn tawi terrorist baru thanda Kuki terrorist baru thanda Manipur ta